Nupi ama angang anirak kaikhi. Maram thijalubada mahakna sizinariba cosmetic amadi personal care product singna oirammi. Mahakna Akhannaba company ama maral siraduna email phauba iduna wakatki. Company duna sorry harakpa natana atopa bakhum pirakide. Miramgi natte iramdamgi warini. Ngasi RK production gi Akhannaba Paodamkhol da mityang taminarasi gaya amadi iramdamgi laihau. Angang poktaba amadi cancer gi masing nongmagi hanjalakpagi maramsi aikoina nungtigi sizinariba posaksingdasu leiramle. Ngasi sangsatta miyoiba amana yamdrabada personal care product mapaldagi tatana sizinai. Akhannana chemicals na thallaba toothpaste, face wash, shampoo, conditioner, deo, lotion, cream, perfume, sapon miyoi khudingmakna sizinare. Nupi singi oinadi hairiba personal care product singi masingsi 35 kun henbasu yawi. Environmental working group ki matung inna nupi 16 gi manungda nupa ama amadi nupa kulgu 9 gi manungda nupa amana cancer tahanba yai haina thidoklaba harmful chemical kya nungti gi sizinari. Henna luribadi ain gi matung inna production sibu sariba company singna makoina sizinariba pochak khudingmak level da uthoktaba yade haiba leite. Chemicals khudingmak miyoi bigi hakchang da sokani haiba leite. Adubu aikoina nungti gi sizinariba pochai da yauriba harmful chemicals kya di aikoida amadi aikoige akoibada asukibatik kiningai oi. Kudam ahum khak lakhotjage. Ahanbada parabens. Sapon lotion na singba personal care product amadi chananaba potlam kayagi expiry date sangtokhalliba paraben makhal kharana unsa sokhanba tumor lehenba amadi aikoigi hormone da hongdok hongjin lehenduna reproductive system da akaiba piduna angang ohendaba phawba ngammi. European Union amadi Association of Southeast Asian Nation amadi Japan na chingba laibak kaya dadi personal care product singda propyl amadi butyl paraben sijinnabada athingba laikhrabani. Ani subada formaldehyde. Formaldehyde na unsa khau lungs amadi mit nungai hendabadagi hauraga sinus pneumonia amadi cancer phauba thokanba ngammi. Formaldehyde ki liquid form bo ikoina formalin haina khangnari. Ariba jiba singbu pumthandanabasu chemical asi sijinai. Chemical si shampoo, something hannaba hidak, nail polish, lotion, mascara na singba kaya dasu preservative oiribani. Chemical asina adomgi unsa amadi hakchangdagi hakchang manungda changba ngammi. Ahum subada triclosan. Toothpaste, antibacterial sapol amadi deodorant kaya dasu maru oina sizinariba chemical asina thyroid function da akaiba pibaga loinana drug resistant bacteria gi changsu hengathanba ngammi. Matam sangna sizinarikpa matamda chemical asina aikoigi neuron da akaiba piraki genes da honglaki neurotoxic oi amadi tumor leibagi chang yam thina wanghalli. Maru oina angang mirolaba nupi sing amadi inkhalagliba nahasingna chemical asi pibam khudingmakta sijinaroidabani. Asumna amamamta oina sandokna taklabadi episode 60 phawba loiraroi. Marak mayagi company kharanasu sengdoku hairakpa yai. Aikoidasu koksiktanaba miyamna safe cosmetic organization da adomgi karamba product yauba karamba chemical na karamba tamthiba laina tholakpa yai haibadugi details mityang tabiba yagani. Video sigi oinadi Akhannaba company amadi Asengba case amamam khakta lokhotjage. Angang singbu irujabiba loibaga tainaba yaba powder amakhak ningsingbiyu. Miyoi ayamana Soidana Johnson baby powder ningsingbiramgani. Adubu US tadi Johnson & Johnson company gi mathakta case lising nifu gi mathakta laikhre. Baby powder asina angang singda sokhanbaga lonana nupi oibisingda ovarian cancer phawba tahalle haibagi praman laikhre. 1975 ta tokhiba test makhal khara dasu Johnson baby powder da asbestos kouba chemical se thengnarakibani. Chemical makhal asina cancer to only haibagi su praman laikhre. Adubu sahi kyasi company sina wapam si yumpham yaudi haiduna lakhi. US ki wari oibana press ta sengdo u lawkhidabagi wani. Adubu ngasidi Johnson & Johnson company na lawsuit thangalakliba miyoi kiyada 3.5 billion US dollar gi mathakta thikre. Masida baby powder sijinaruba miyoi singduna cancer na chingba narakpadagi changkhiba layengi test ki hidak ki sel dagi hoduna laina duna maram oiduna makoina thabak suba ngamkhidabagi mangjakhiba khusumal amadi tolop phawba company sina compensate tawba takhi. 2018 khaktada St. Louis ki state court nasu ovarian cancer tarabi nupi kunda Johnson & Johnson company na 2.5 billion US dollar pigadabani haiduna khangankhi. India gi sel da hairagadi masi lupa crore lising kun chama mukni. Irangsi UK Canada na chingba mafam kaya da su thokhi. India dadi haujik su ningai dana baby powder si sizinaba thengnajai. NCPCR na budi Johnson & Johnson gi angangi shampoo amadi powder da formaldehyde amadi cancer tahanba ngamba asbestos yaure haibasida laingaki oiba warep laktana bagi damak wahang hangkhibadi laikhre.
Ningsingba yai Maharashtra government na September 31 2022 da company sigi license kaktat kibaga loinana company sigi manufacture amadi yonbagi thabak lephan khibani masigi mayokta Johnson & Johnson company na Bombay High Court petition thajilakhi December 2022 da High Court na interim order amata aduna Johnson baby product sabadadi athingba thamde adubu masigi distribution amadi yonbadadi athingba thamle haiki Achum aran pumnamak nakal amada thamkhraga Johnson baby powder housing makichu hidak dukan kaya da phawba adum phangli adum gi imung dadi karamba baby powder sizinabage matam amada leram taram daba laina masing hengalakli bagi maram kharadi wakal tabiram lagani ningjai iram damsigi nupi oibi amasu asigumba product kaya singsina maram oiduna anirak angang kaiki company kharana makoi gi sendong gi damak cancer thoon ba yaba chemical phawba sizinari company singdugi mingdi panjaning bani adubu singdu uhairak pikraba channel sigi matam mangba hengadawri cream sima sizinaraga adom naha oithokani haibasidi hanjin tabiram lagani cream duna adombu cancer na hanba yai haibasimadi kanamta na taktokloi Johnson baby powder dagi hauraga karor gi beauty industry na thakliba langdu da thuduna cancer amadi macha pokpa ngamdabagi komda miyambu langthariba company kayagi makhuttagi karamna nathoksigi haibadu miyeng taminarasi nungsiba chenghi thainagi kekru ukhidaba kuire Matamsu leitre adubu ngasidi mangal ama ure mangal adugi ming gaya natural kawi yumbal lambi changla matung chillaba thokai thoromgi marakta masada sokiba tamthiraba chaina dugi mayokta iram damsida phangba senglaba mana masingtagi lanjang ama changsinki asumna tamthiraba chemical toxic tana yomlaba sangsar sigi mahina macha anira kai khrabi khangem palidagi laisram romilana ipa ipugi khongul liduna matamga chanaba maongda toxic free oiba alternative product sing puthokwa hauki Masana masagi ahanba customer oijaduna masa mau phaba machanu pa amasu phangba ngamjaki khanduna yengsi tum hek hogalakpadagi seasonary toothpaste sabon shampoo amadi atai personal care amadi cosmetic products singsi numit taduna phamung kadri phawba siznagadoribani masida kiningai oiraba toxic masing tingamdana ikoigi isada taisin chaisin khrabani Pumna maksigi mayokta lanjang ama oina sahi kya tijinjaraba matungda iram damsigi leihauda pokchabi chanura amana lamdam sida phangba mana masingtana semlaga toxic free oiba personal care product kya puthoktuna miyamda mai pakna khudol tamba ngamle numit khudingi sizinariba sapondagi hauraga shampoo amadi cream kya puthokpakak natana lamdamsigi miyoi kharabusu thabak piba ngamli asumna gaya natural gi product sing mai pakna puthoklaba matung asidi manipur gi ahanba toxin free salon amasu hangduna miyamgi thogal tawri Kwakaitel Exist Bank mayada nupi khaktagi oiba Athena Salon and Spa hangdok chare mapam sida nupi singi oina one time free da hair wash amadi shampoo try tawbiba yagani 888GA11 hairiba code asi sizinabiduna 8787803924 hairiba WhatsApp number sidagi appointment gi confirmation lawbiba yagani Romila Little Flower dagi hauraktuna Ivy League Academy Hyderabad ta tamlamlaba matung Manipur Public School da commerce lawduna higher secondary losinki Masigi matung Jyoti Nivas College Bangalore da graduation loisinla matung Delhi da International Business and Marketing da MBA loisinki MBA loira matung Bangalore da amuk chatuna sahi 35 amuk mafamdu da thabak toromlaba matung Khangem Pali dagi Konjangbam Subhash Chandra ga thengnaduna punsi laipun semki laibak thibadi yumbal la matung sahi ani thangnana angang anira kaiki Taina pamdi leita Ningba Kairaba Romila matamduda masana tawjaramba thabak tokthokduna sahi 12 hena research tawjarakpa hiramda khong thangjinjaduna sabon cream amadi shampoo masana puthoksaduna business tawba haurakki Bangalore dagi haurakkiba business sing asidi iramdam sigi lehauda poraktuna iramdamgi sinmi amadi iramdamgi customer kya da kanahan mana phare haibagi wakhalonda Manipur da gaya natural amadi gaya natural gi product try tawbiningba singidamak Athena Spa amadi salon hangki Gaya natural ki product sizinaba amadi herbal treatment gi dama hawdokliba Athena Spa salon si nupi amadi nauriba angang sing kaktagi service piba mafam ni Romila masana takpirakpada Gaya natural amadi Athena salon spa si set up tawnaba honabada hawjik chulpa lakh tara gi loan singadaba watli video asibu loiba phaw mijeng tabiriba singidamak akhanaba offer amasu Romila na khudol tambiri subnadagi lupa 1,500 khaktada adomna Athena ladies and kids salon spa da sahi amagi VIP membership phangbiba yagani Masida tha kudingi organic treatment gi saruk oiba free hair wash ki mathakta nipan suba visit ta full body massage amasu free da phangbigani joining gift oina free organic herbal face clean up amasu hapirakli Gaya natural si karamna horakhibano koina fair lovely tai bizamoina research ki matungina let yawena high let's say akogi European da thaina akogi British kanguna ju yam season narame ba ko let's say akogi moina ngongna ba so akogi basically akogi human mentality ta ji ngau ba haibase ngauraga di phazare
sini ado ngauba haibase isagi melanin gi saruk se walini aduga yam ngauraga ju UV rays na isada skin da phudana khotana tawbase si cancerous oeb amarom da skin cancer lakani amalakani adagidi akoina cosmetic seasonary ba mam da lipstick ta ju okay chemical mayam ma yawe ade paraben yawe adagi shampoo da sulfate yawe sapon da sulfate yawe sugumba mayam je SLES kanam lay SLS kanam lay ko mayam na pada binina khangda ba wane ba research ai jahi train thoimu tor eba aduna sigi in depth knowledge lay aduga sina ke amu yam na harmful environment do oige haibado akoina dum sapon gi mahi sarap ki mahi haida badum khangani aduna skin da di kai amu yam so ongani internally hujikan hairone akhoi gi lashabi macha mayam nan natraga hujikan train chanari je ngongnaba chaba adagidi ngongnaba kapa sisu mayam na budi mi apamba ne hai aduraga so adugi side effect kyamu yam lege do isana khangadabani ba khanga chatgadabani adugi kape ba pot glutathione hai bani adugi do akhoi isada caption garga kyamu yam na changes lake do akhoi ni isana adugi side effect like nausea like vomiting like makan like ado women hai badi nupi hai badi akhoi periods lai adagi menstruation cycle da soglakani chabade chemical taibade chemical thakpade chemical plastic tagi kaidagi adagi disposable cup da microplastic okay disposable glasses na mineral bottles se na mayam je si cancerous mayam oeba long run dadi so adu mayam da punjala kanda akhoi lipstick ta khangde kajal de khangde adagi talc haibadi akhoi loose powder taiba mayam se su asbestos yawe ko adagi talc yawe masi se cancerous oigalle ayambadi so akhoi na ingredient phasana pabam darka lai adagi di akhoi na seasonary ba shampoo se sulfate yawi adagidi paraben yawi kuina lasting oina ba shelf da like akhoi dukan da koina thama yana ba moi sarak pane ba profitable oina ba adu profitable oina ba sarga jo hujiti awareness se yam lae organic ki chinjang organic ki food organic ki sapon organic ki shampoo adu organic haraga hekta chemical yawda badi natte toxic oiba chemical yawda ba haibado aduna simba mayam je khalla kanda sari tawra kanda aina loi thado kanda kona angang se oire ko conceive to bangame samata thengnajabani na ai khangje ba kyamu yamna sokte adon 2014 dagi admana tawraga aina sarga lakpani bangalore da lai ngai da aina yumda adum sar imanaba colleagues myam adum ai pochel lowe adum nungai haraga aduga sigi ji business ai kuina ai taujaninga ga ju lai aduga manipur thogla kanta aina haujagi bani only rupees 3000 dagi ai si business haujagi bani karam product ki maru oina miscarriage taki haina isana lawbi bage aina sum khanbada isana ko research tawsei ko tawjabada khanje adagidi ai Johnson & Johnson da zub ai male paraben Johnson & Johnson baby powder season mai phai na aina moida hai noise paraben yawi se kari gina paraben is supposed to be a cancer causing substance ne ba mase adu dei da moina we are really sorry for that adu akhoi moina reply pir e ba akhoi moina kai gumal lalam da taraga di kai su piro e ba adu akhoi we will look into the matter and ko adu mana su tawgi adu masu leire aduga lipstick taiba adagi di ai matam da foundation tairam me uring du kupsan na bena adu am su leire aduga khwai maru obadi fast food chaba su aina khanba male aduna su ayam oigalle fast food chaba adagidi diet phajadaba adagidi ngasagi shampoo season ba adagi perfume season ba sisu ayamba perfume is like fragrance is made of so many chemicals neba adu gumba loi thado adagidi powder taidre adagidi yarigedi organic thire adagidi sapon dani khangde amadani khangde manam akanba yaraktaba kholaktaba sumba mayam je su yawgi sumba it all contributes to certain factor hai tare akhoi fertility da yamna so hai tare ko adai miscarriages torba matung da di yum da sum leiba wakan nuai taba mayam tawdo aina khale chaba section ba adagidi aina chemical thadokpa ake amogi pot ko loina si thado adagidi ahumrak subadedi angang se oire aduga aina matamduda yumda leba matamduda ipai pugi akhoi thaina imai bena seasonar ba chingi adagi kekru akhoi di haibi adagi di suma mayam se haiku ko mayam se kana baje sum para kanda loina kana baje leirameba aduna
ai ipai pusingi imai bengi manipur gi pothok haitare ko asida ai mirai de ai yamna thagat ningai ni sidi ko mona tambiran ba mayam se ai gi iben amsu lei chahi chamaga manga suba matamdu da mana su yam takpirame sumana to wena adu kana ba yam tambirame adu gi kana bado pura kanda aina manipur thokla kanda adu do chakhatna ba yokna ba mayam se torokpadagi aina chemical toxic chemical free hire kanda sai gaya je ai hogjagre ai dukan oina phamme Manipur gi ahan boina nupi khaktagi toxin free oiba salon spa hangbasigi awa nungai kharadang miyam da paudam biyo Athena za horokiba matamda ai pashala yi banatte ado yam wana haujare aduga imai pana pirakpa sanabu da kai haitare ko yam sentimental oina aina gaya Athena ji yamna ai luna khanje aduga khanje yam luna ju tokje aduga matamdu da staff ki salary bu piningai leitaba matang ju yawgi ba rent ni bhara pi da beya deposit pi da beya de sing amna bahona rakpagi ai advertisement tokjade kaino da word of mouth da haibadi akai mina pai harga lakpado adu ju oheningi aduga advertisement tokbada ju paisa yam changi ko aduna adugi budget ju leigi de haitare ko aduna Athena je ai haujarakhi aduga kaiguma matamda di mina khangna da banina mi laktab ju yawi akwai adum phamaga mai yengnaraga leibasu yawi adagidi adum ai staff singna ju ai awaba khangbi moina aina salary thengna piba matamda adagi numitranga ni mu chonda ba matamna moi kemta waro ba leite ama leite adum awat apa do yengnai haitare akwai ichin naw dongna pura leiye ba akwai seju aduna moi chahi manga dagi ai ga adum loina raga la nupagi yorama ba adum paisa je marang kaina lakani na khalli adu waraga so aina nupi gidang dedicate tawning ba akwai ngasagi aina miscarriage tawgi badagi gaya kamaina lakhi bada ipai pugi iramdam gi akwai gi pot singje akwai gi chakhat na ba khona rakpa adugi kan abado khangan na ba khona bagi damakta ai kano Athena je nupi gidang ju ohenjabane Hena kupamarol gi damak 8787803924 da pau phobi ba yagani Khanduna yengbiyu membership asina kudol phangadori bi mahakpu tamthireba chemical singsidagi kanbi bakak natana laihau sigi pothok amadi iramdam gi nupi oibi sinmi singbu yokhat pi gadori bani RK production di gaya natural amadi laihau sigi mayai chenba machak singta thajaba thamjare adom di kari khanbi bage